ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯩꯃꯄꯣꯛꯄꯝ ꯔꯤꯟꯆꯤꯂꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ꯫ ꯇꯣꯝꯕꯤꯅ, "ꯏꯆꯦ, ꯏꯔꯨꯖꯔꯨꯔꯁꯤ, ꯂꯨꯖꯗꯕ ꯌꯥꯝ ꯀꯨꯏꯔꯦꯕ." ꯇꯣꯝꯕꯤꯒꯤ ꯃꯆꯦ ꯍꯩꯅꯤꯡꯅ, "ꯑꯩ ꯑꯉꯥꯡ, ꯅꯪ ꯂꯨꯊꯣꯛꯎꯔꯣ, ꯑꯩꯗꯤ ꯍꯌꯦꯡꯋꯥꯏ ꯂꯨꯖꯔꯅꯤ." "ꯂꯨꯔꯅꯤ, ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯁꯨꯔꯦ ꯂꯨꯗꯕ, ꯏꯃꯥꯗ ꯍꯥꯏꯗꯧꯔꯅ, ꯍꯥ? ꯅꯪꯅ ꯁꯨꯛ ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯤꯁꯤ ꯀꯩꯒꯤꯅꯣꯕ, ꯍꯥ? ꯂꯨꯅꯤꯡꯕ ꯅꯪ ꯂꯨ ꯌꯥꯗ꯭ꯔꯣ, ꯑꯩ ꯑꯃꯨꯛ ꯍꯧꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯥꯂꯦꯟꯁꯤꯗꯕꯨ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯐꯥꯎꯗꯤ ꯂꯨꯖꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏꯅꯤꯁꯨ." "ꯆꯠꯂꯣ ꯌꯥꯔꯦ, ꯉꯥꯡꯗ꯭ꯔꯁꯨ." ꯍꯩꯅꯤꯡꯒꯤ ꯃꯃꯥ ꯃꯨꯈꯤ ꯆꯥꯛꯈꯨꯝꯗꯒꯤ ꯂꯥꯎꯔꯛꯏ꯫ "ꯍꯥꯏ, ꯆꯔꯥꯒ ꯋꯥꯅꯔꯔꯣꯏꯗ꯭ꯔꯣ ꯅꯣꯏꯕꯣ?" ꯇꯣꯝꯕꯤꯅ, "ꯏꯃꯥ, ꯑꯩ ꯏꯔꯨ ꯍꯥꯟꯅ ꯂꯨꯔꯨꯈꯤꯒꯦ, ꯑꯩ ꯁꯔꯨꯛꯇꯣ ꯈꯥꯛꯑꯝꯃꯣ." "ꯈꯥꯛꯄ ꯈꯣꯠꯄꯒꯤ ꯋꯥꯇꯣꯛꯎ, ꯑꯩ ꯆꯥꯔꯤꯉꯩꯗ ꯆꯪꯉꯛꯍꯧꯔꯣ." ꯇꯣꯝꯕꯤ ꯀꯩꯁꯨ ꯈꯨꯝꯂꯝꯗ ꯐꯗꯤ ꯁꯦꯒꯥꯏꯕꯗꯨꯃ ꯂꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯦ ꯍꯩꯅꯤꯡꯗ, "ꯆꯠꯂꯦꯍꯦ, ꯑꯩꯗꯤ ꯂꯨꯖꯧꯈꯤꯒꯦ, ꯂꯩꯍꯧꯔꯣꯅꯤ ꯀꯣꯟꯅꯨꯔꯥ ꯊꯥꯡꯕꯤ." "ꯆꯠꯂꯨ ꯀꯩꯅꯣ, ꯀꯅꯥ ꯉꯥꯏꯔꯤꯒꯦ ꯅꯪ?" ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯏꯃꯥ, ꯑꯩ ꯈꯤꯇ ꯆꯥꯍꯧꯒꯦ." ꯍꯥꯏꯗꯨꯅ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯊꯔꯛꯏ꯫ ꯃꯨꯈꯤꯅ, "ꯏꯁꯤꯡ ꯀꯟꯗ꯭ꯔꯤꯌꯦ ꯅꯪꯅ ꯐꯝꯃꯤꯗꯣ, ꯏꯃꯥꯒꯤ ꯅꯥꯀꯟꯗ ꯄꯨꯟ ꯂꯩꯗꯨꯗꯤ, ꯍꯩꯔꯛꯑꯣ ꯀꯩꯅꯣ." ꯃꯨꯈꯤ ꯀꯩꯁꯨ ꯍꯥꯏꯗ ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯤ꯫ ꯍꯩꯅꯤꯡꯁꯨ ꯍꯧꯒꯠꯄ ꯇꯟꯗꯨꯅ ꯂꯩ꯫ ꯍꯩꯅꯤꯡꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯄꯗꯒꯤ ꯏꯁꯤꯡ ꯄꯨꯟꯗꯨ ꯃꯈꯨꯠ ꯍꯥꯝꯗ ꯄꯥꯏ꯫ ꯃꯨꯈꯤꯅ, "ꯍꯔꯤ, ꯅꯈꯨꯠ ꯐꯥꯎ ꯍꯥꯝꯗꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯍꯥꯞꯄꯤꯕ ꯀꯣꯟꯗꯣ ꯍꯦꯛꯇ ꯄꯥꯏꯕ ꯅꯪ, ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯈꯤꯅ ꯍꯩꯅꯤꯡꯗ ꯆꯥꯏꯁꯦꯟꯗꯨꯅ ꯍꯦꯛꯇ ꯊꯣꯝꯃꯤ꯫ "ꯀꯩꯅꯣ ꯏꯃꯥ, ꯏꯁꯤꯡꯗ ꯌꯥꯎꯗꯅ ꯀꯥꯏꯗꯩ ꯍꯥꯝꯗꯧꯔꯤꯒꯦ, ꯊꯛꯄꯩ ꯐꯥꯎ ꯍꯩꯇ꯭ꯔꯤꯁꯤꯗ." "ꯍꯥꯏ, ꯍꯩꯅꯤꯡ ꯍꯥꯏꯕꯤ ꯆꯟꯗꯥ ꯅꯪꯕꯨ ꯌꯦꯅꯈꯥꯁꯤꯗ ꯊꯣꯛꯂꯒ ꯍꯥꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯏꯁꯤꯡꯅ ꯁꯨꯛ ꯈꯧꯔꯥꯡꯂꯀꯥꯟꯁꯤꯗ ꯈꯨꯠ ꯍꯥꯝꯕꯒ ꯆꯪꯗꯦꯀꯣ ꯏꯃꯥ ꯑꯩꯉꯣꯟꯗ." ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯅꯤꯡ ꯏꯁꯤꯡꯗꯣ ꯀꯜꯂꯤ꯫ ꯃꯨꯈꯤ ꯆꯥꯛꯇꯣ ꯐꯠ ꯆꯥꯁꯤꯜꯂꯒ, "ꯍꯥꯏ ꯍꯩꯅꯤꯡ, ꯅꯪꯅ ꯆꯥꯕ ꯂꯣꯏꯔꯒ ꯀꯣꯟꯁꯦ ꯐꯦꯡꯗꯣꯛꯎ." ꯍꯥꯏꯗꯨꯅ ꯃꯨꯈꯤ ꯍꯧꯒꯠꯈꯤ꯫ ꯍꯩꯅꯤꯡ ꯇꯟꯅ, ꯍꯣꯏ, ꯐꯦꯡꯖꯒꯦ ꯌꯥꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯅꯤꯡ ꯆꯥꯛꯇꯣ ꯁꯠ ꯆꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ, "ꯏꯃꯥ, ꯀꯣꯟ ꯐꯦꯡꯅꯕ ꯏꯁꯤꯡ ꯂꯩꯔꯝꯈꯤꯔꯣꯏꯌꯦ, ꯑꯩ ꯍꯥꯟꯅ ꯁꯣꯛꯈꯤꯒꯦ." "ꯍꯥꯏ, ꯆꯒꯨꯝ ꯆꯌꯥꯁꯤꯡꯗꯣ ꯇꯥꯁꯤꯜꯂꯒ ꯊꯅꯝꯃꯨ, ꯑꯗꯨꯒ ꯁꯣꯛꯎꯔꯣ." ꯍꯩꯅꯤꯡ ꯁꯅꯥꯕꯨꯜꯗꯣ ꯄꯨꯗꯨꯅ ꯇꯣꯝꯕꯤꯒꯤ ꯏꯔꯨꯖꯐꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯂꯥꯛꯏ꯫ ꯍꯩꯅꯤꯡꯅ, "ꯅꯪꯕꯨ ꯏꯔꯨꯖ ꯂꯣꯏꯗ꯭ꯔꯤꯕꯣ?" ꯇꯣꯝꯕꯤꯅ, "ꯏꯁꯤꯡꯁꯦ ꯌꯥꯝ ꯏꯪꯕ, ꯑꯗ ꯈꯣꯡ ꯈꯨꯠ ꯑꯣꯏ ꯍꯥꯝꯁꯤꯔꯥꯅ ꯈꯜꯂꯤꯅꯦ." "ꯑꯥꯏ, ꯍꯧꯖꯤꯛꯐꯥꯎ ꯂꯨꯗ꯭ꯔꯤꯕꯒꯤ ꯋꯥꯔꯤꯅꯤꯅꯦ ꯅꯪꯁꯤꯗꯤ, ꯁꯠꯂꯨꯔꯣ, ꯏꯃꯥꯅꯅꯦ ꯀꯣꯟ ꯐꯦꯡꯉꯣ ꯍꯥꯏꯔꯝꯕꯅꯤ." ꯍꯩꯅꯤꯡ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯁꯅꯥꯕꯨꯜꯗꯣ ꯊꯝꯃꯤ꯫ ꯑꯗꯨꯒ ꯆꯠꯀꯦ ꯇꯧꯏ꯫ ꯇꯣꯝꯕꯤꯅ, "ꯀꯩꯒꯤ ꯀꯣꯟꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯐꯦꯡꯗꯣꯏꯁꯦ? ꯏꯃꯥꯅ ꯆꯔꯥ ꯋꯥꯟꯕꯩꯅꯤ ꯀꯩꯅꯣ." "ꯑꯦ, ꯅꯪꯗꯤ ꯆꯥꯗ꯭ꯔꯥ ꯍꯥꯏꯁꯦ?" "ꯆꯥꯖꯗꯦꯀꯣ, ꯏꯃꯥꯅ ꯉꯥꯡꯖꯅꯤ, ꯁꯠ ꯍꯟꯅꯕ ꯇꯧꯔꯣ, ꯑꯩ ꯂꯤꯛꯂꯥꯏ ꯍꯣꯏꯗ ꯆꯠꯂꯤꯀꯣ." ꯇꯣꯝꯕꯤ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ, "ꯅꯪꯅ ꯐꯦꯡꯕꯗꯤ ꯀꯩꯗꯧꯕ? ꯏꯔꯨ ꯐꯥꯎ ꯂꯨꯗ꯭ꯔꯤꯕ ꯑꯩ ꯉꯥꯏꯔꯤꯗꯨꯕꯨ ꯑꯩ ꯍꯟꯗꯧ ꯋꯥꯠꯂꯤ." ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ, "ꯑꯩ ꯅꯥꯛꯇ ꯂꯥꯛꯑꯒ ꯀꯣꯟ ꯐꯦꯡꯉꯨ ꯂꯥꯎ ꯀꯧꯕ ꯂꯥꯛꯏꯅꯤꯅꯦ, ꯃꯥꯅ ꯀꯣꯛ ꯐꯦꯡꯉꯁꯨ ꯌꯥꯕꯁꯦ. ꯆꯠꯂꯣꯏꯀꯣ ꯉꯁꯤ, ꯌꯨꯝꯗꯒ ꯑꯃꯠꯇ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯂꯦꯛꯊꯣꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯈꯣꯡ ꯈꯨꯠ ꯍꯥꯝꯒꯦ ꯇꯧꯏ꯫ ꯍꯩꯅꯤꯡ ꯑꯆꯨꯝꯕ ꯁꯥꯗꯨꯅ, "ꯑꯩꯗꯤꯅꯦ ꯏꯃꯥꯅ ꯂꯤꯛꯂꯥꯏ ꯈꯣꯏꯗ ꯁꯦꯜ ꯊꯤꯜꯂꯨꯁꯨ ꯍꯥꯏꯕꯩꯅꯦ, ꯀꯩ ꯈꯪꯒꯦ ꯑꯉꯥꯡꯅ." ꯇꯥꯂꯛ ꯑꯁꯤꯗ ꯃꯥꯂꯪꯕ ꯏꯁꯤꯡ ꯁꯣꯛꯅꯕ ꯀꯣꯔꯐꯨ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯂꯪꯕꯅ, "ꯑꯣꯏ, ꯑꯁꯤꯕꯨ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯅꯦ?" ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯃꯥꯂꯪꯕ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯑꯗꯨꯒ, "ꯇꯣꯝꯕꯤ, ꯏꯔꯨꯖꯕ ꯂꯥꯛꯏꯔꯣ?" "ꯈꯣꯡ ꯈꯨꯠ ꯍꯥꯝꯒꯦ ꯇꯧꯕꯅꯤ, ꯂꯨꯔꯣꯏꯗ." "ꯑꯦ, ꯀꯩꯒꯤꯅꯣ? ꯐꯠ ꯂꯨꯖꯊꯣꯛꯎ ꯌꯥꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯗꯧꯅꯤꯅꯦ, ꯈꯣꯡ ꯈꯨꯠ ꯍꯥꯝꯕ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯩꯈꯣꯏꯒꯤ." "ꯍꯣ ꯇꯥ ꯃꯥꯂꯪꯕ, ꯅꯨꯄꯤꯁꯨ ꯏꯪꯕ ꯈꯪꯉꯤ, ꯄꯥꯈꯪꯗꯤ ꯅꯥꯟꯅ ꯂꯩꯗꯧꯅꯤ, ꯀꯥꯏꯗꯩ ꯈꯣꯡ ꯈꯨꯠꯇꯪ ꯍꯥꯝꯃꯒ ꯌꯥꯗꯣꯏꯅꯣ?" "ꯍꯣ, ꯑꯉꯥꯡ ꯅꯪꯅ ꯍꯦꯛ ꯂꯥꯜꯂꯣ, ꯑꯩꯅ ꯆꯨꯝꯃꯒꯦꯀꯣ." "ꯇꯥ ꯃꯥꯂꯪꯕ, ꯀꯩꯒꯤꯅꯣ ꯅꯣꯏ ꯏꯅꯦꯅ ꯏꯁꯤꯡ ꯁꯣꯛꯇꯈꯩ ꯇꯥ ꯃꯥꯂꯪꯕꯅ ꯁꯣꯛꯇꯣꯏꯁꯤꯕꯣ?" "ꯏꯃꯥꯗꯣ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯅꯤ ꯍꯥꯏꯗꯨꯅ ꯉꯔꯥꯡꯗ ꯑꯩꯈꯣꯏꯅꯤ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯅ ꯁꯣꯛꯄꯤꯅꯕꯗꯣ ꯂꯩꯇ꯭ꯔꯕ." ꯇꯣꯝꯕꯤ ꯃꯈꯥ ꯇꯥꯔꯛꯏ꯫
ꯃꯤꯗꯤ ꯃꯃꯥ ꯃꯆꯥꯇꯪ ꯂꯩꯖꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯝꯅꯤ. ꯅꯣꯏꯁꯨ ꯅꯆꯦꯒꯤ ꯏꯃꯥꯒ ꯅꯣꯏ ꯑꯍꯨꯝꯇꯪꯅꯤ ꯀꯩꯅꯣ. ꯇꯣꯝꯕꯤ, ꯅꯣꯏꯅ ꯑꯃꯠꯇꯅꯤ ꯍꯦꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯒꯤ. ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯆꯥꯛꯇꯤ ꯀꯅꯥꯅ ꯊꯣꯡꯕꯤꯔꯒꯦ? ꯇꯥ ꯃꯂꯪꯕꯗꯤ ꯍꯩꯇꯗꯥꯏꯅꯦ. ꯍꯩꯔꯦ ꯑꯩꯁꯨ. ꯍꯥꯟꯅꯇꯕꯨ ꯍꯩꯇꯕꯩ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯍꯩꯔꯦ. ꯍꯌꯦꯡꯋꯥꯏ ꯑꯩ ꯅꯨꯄꯤꯗ ꯐꯨꯗꯅꯕ ꯑꯩꯁꯨ ꯍꯩꯖꯤꯟꯗ ꯌꯥꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯂꯪꯕ ꯅꯣꯛꯆꯩ. ꯇꯣꯝꯕꯤꯅ ꯂꯨꯍꯣꯡ ꯌꯥꯔꯦꯅꯦ ꯑꯗꯨꯗꯤ. ꯍꯣꯡꯉꯣ. ꯑꯟꯗꯥ ꯃꯣꯔꯥꯕꯨꯗꯤ ꯑꯣꯏꯔꯅꯤ ꯈꯪꯉꯦ. ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯋꯥꯉꯥꯡꯗ ꯌꯥꯗꯦꯕ. ꯑꯗꯨ ꯐꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤꯅ ꯉꯝꯕꯗꯤ? ꯅꯪ ꯅꯨꯄꯥꯗꯣ ꯅꯪꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯍꯔꯥꯎꯅꯤꯅꯦ. ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕ, ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ. ꯅꯪ ꯈꯛꯇꯅꯅꯤ ꯀꯔꯟ ꯇꯥꯖꯩꯁꯦ. ꯅꯪ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯅꯣꯏꯁꯨ ꯃꯤ ꯑꯅꯤꯈꯛꯅꯤ ꯆꯥꯍꯧꯗꯣꯏꯁꯦ. ꯑꯗꯣ ꯑꯩꯈꯣꯏꯗꯅ 3 ꯁꯨꯗꯣꯏꯕ. ꯀꯃꯥꯏꯅ ꯅꯣꯏꯗꯤ 3 ꯁꯨꯗꯣꯏꯕ? ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯁꯨꯔꯣꯏꯗ꯭ꯔꯅꯦ? ꯑꯩꯗꯤ ꯅꯣꯏꯗ ꯀꯩꯗꯧ ꯂꯥꯛꯆꯗꯣꯏꯕ? ꯆꯠꯂꯒꯦ ꯂꯣꯏꯁꯤꯜꯂꯨ ꯅꯪꯁꯨ. ꯉꯁꯥꯏꯗꯒꯤ ꯀꯨꯏꯃꯜꯂꯦ. ꯅꯣꯏ ꯄꯂꯦꯝꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ. ꯑꯩ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯁꯤꯈꯤ ꯌꯥꯄꯣꯟꯇꯦꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯪꯕ ꯇꯣꯝꯕꯤꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯂꯒ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ. ꯇꯣꯝꯕꯤꯅ ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯅ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯄ꯭ꯔꯞ ꯇꯥꯟꯅꯔꯒ ꯍꯦꯛ ꯏꯟꯊꯨꯕ. ꯇꯣꯝꯕꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯏꯁꯤꯡ ꯁꯅꯥꯕꯨꯜꯗꯨꯃ ꯌꯦꯞꯇꯨꯅ ꯂꯥꯛꯏ. ꯃꯨꯈꯤꯅ ꯏꯕꯦꯝꯃ ꯇꯣꯝꯕꯤ, ꯀꯅꯥꯏꯗ ꯃꯥꯡꯂꯨꯔꯦ ꯏꯆꯥꯗꯤ? ꯉꯁꯥꯏꯗꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛꯇ ꯆꯪꯉꯛꯏꯁꯤꯕꯣ. ꯅꯪꯕꯨ ꯌꯨꯝꯒꯤ ꯂꯝꯕꯤꯗꯤ ꯀꯥꯎꯗꯤ ꯀꯥꯎꯔꯝꯗ꯭ꯔꯤꯗꯅ. ꯇꯣꯝꯕꯤꯅ ꯑꯣꯟꯊꯣꯛꯅ ꯉꯥꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯏꯃꯥꯁꯤꯃꯛ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯏꯔꯨꯁꯨ ꯂꯨꯖꯗꯕ ꯇꯣꯝꯕꯤꯗꯨ ꯃꯃꯥꯒꯤ ꯐꯅꯦꯛ ꯁꯨꯗꯨꯅ ꯊꯝꯂꯤꯕꯗꯨ ꯁꯠꯇꯣꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯤ. ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ. ꯃꯨꯈꯤꯅ ꯏꯆꯥꯁꯤ ꯏꯔꯨꯒ ꯂꯨꯖꯔꯗꯤ ꯐꯖꯊꯣꯛꯏꯀꯣ ꯇꯁꯦꯡꯅ. ꯉꯧꯔꯣꯛꯄꯨ ꯉꯧꯊꯣꯛꯑꯦ ꯍꯥꯏꯋꯥꯅꯤ. ꯇꯣꯝꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯃꯨꯛ ꯈꯜꯂꯤ. ꯑꯣꯍꯣ, ꯑꯋꯣꯏꯒꯩꯒ ꯏꯔꯨꯔꯝꯂꯗꯤ ꯊꯥꯁꯦ ꯍꯦꯛ ꯃꯥꯟꯈꯤꯕꯩ ꯋꯥꯔꯤꯅꯤꯅꯦ. ꯐꯅꯦꯛ ꯑꯁꯨꯕ ꯁꯦꯠꯂꯝꯅꯤꯅ ꯅꯥꯟꯕꯨꯗꯤ ꯅꯥꯜꯂꯤ ꯈꯔ. ꯏꯃꯥ, ꯑꯁꯥꯏꯐꯥꯎꯗ ꯆꯠꯂꯨꯒꯦ. ꯃꯨꯈꯤꯅ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯇꯣꯔꯦ? ꯀꯨꯏꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯍꯩꯅꯤꯡꯗꯣ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯍꯥꯏ, ꯅꯆꯦꯗꯕꯨ ꯏꯆꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯅ ꯃꯤꯡ ꯍꯦꯛꯇ ꯍꯥꯏꯔꯤꯗꯨꯕꯨ ꯐꯨꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯨ? ꯍꯣ, ꯐꯨꯒꯦꯁꯨꯅꯦ ꯅꯆꯥꯅꯨꯄꯤ ꯑꯍꯟꯗ ꯐꯨꯍꯧꯔꯣ. ꯀꯩꯅꯣ ꯈꯪꯗꯦꯕ, ꯂꯩꯁꯥꯕꯤ ꯑꯩꯉꯣꯟꯗꯕꯨ ꯐꯨꯕꯤꯌꯨꯔꯥ ꯀꯥꯏꯅ. ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤ. ꯇꯣꯝꯕꯤꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯂꯩꯗꯨꯅ ꯆꯠꯄꯗꯤ ꯅꯠꯇꯦ. ꯃꯥꯅꯕꯨ ꯈꯤꯇꯪ ꯍꯦꯛ ꯃꯁꯥ ꯅꯥꯜꯂꯗꯤ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯥꯏꯁꯤ ꯍꯧꯅꯁꯥꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯝꯕꯤ ꯍꯜꯂꯛꯏ. ꯍꯩꯅꯤꯡꯗꯤ ꯍꯜꯂꯛꯇ꯭ꯔꯤ. ꯃꯨꯈꯤꯅ ꯍꯥꯏ, ꯅꯆꯦꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ? ꯑꯩꯅꯗꯤ ꯏꯁꯤꯡ ꯁꯣꯛꯎ ꯍꯥꯏꯈ꯭ꯔꯒ ꯏꯁꯤꯡꯗꯤ ꯅꯪꯅ ꯄꯨꯔꯛꯑꯦ. ꯑꯩꯉꯣꯟꯗ ꯀꯣꯟ ꯐꯦꯡꯅꯕ ꯏꯁꯤꯡ ꯁꯣꯛꯎ, ꯑꯗꯨꯒ ꯏꯃꯥꯅ ꯆꯥꯕ ꯀꯣꯟꯗꯣ ꯐꯦꯡꯗꯣꯛ ꯍꯥꯏꯔꯝꯂꯒ ꯏꯆꯦ ꯂꯤꯛꯂꯥꯏꯈꯣꯏꯗ ꯏꯃꯥꯅ ꯁꯦꯜ ꯊꯤꯜꯂꯨꯁꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯩꯉꯣꯟꯗꯗꯤ. ꯃꯆꯤꯟ ꯀꯌꯥꯗ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣꯅꯦ? ꯀꯣꯟ ꯐꯦꯡꯅꯤꯡꯗꯗꯅ ꯇꯧꯔꯤꯅꯤꯅꯦ. ꯍꯜꯂꯛꯁꯅꯨꯃ. ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯏꯆꯥ ꯑꯣꯏꯔꯁꯨ ꯐꯨꯅꯤꯡꯂꯛꯂꯦ. ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯋꯥꯏ ꯍꯦꯛ ꯁꯪꯅꯤ ꯑꯩ. ꯆꯟꯅꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦ ꯁꯤ ꯏꯃꯥ. ꯃꯤꯡꯃꯛꯅ ꯍꯩꯅꯤꯡ ꯀꯥꯏꯅ. ꯀꯅꯥꯅꯕꯨ ꯊꯣꯜꯂꯤꯅꯣ? ꯆꯠꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ. ꯍꯣ, ꯅꯄꯥꯅꯅꯦ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯩꯅꯤꯡ ꯃꯔꯨ ꯌꯥꯝ ꯆꯣꯞꯄꯤ ꯍꯥꯏꯗꯨꯅ ꯍꯩꯅꯤꯡ ꯀꯧꯈ꯭ꯔꯤꯕꯅꯤꯅꯦ. ꯑꯋꯣꯏꯕ ꯃꯁꯤ ꯐꯥꯒꯤꯗꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯧꯔꯤ. ꯍꯥꯏꯅ ꯍꯩꯅꯤꯡ ꯀꯣꯟꯊꯣꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃꯅ ꯊꯤꯜꯂꯛꯂꯝꯕꯗꯨ ꯍꯦꯛ ꯎꯍꯧꯔꯤ. ꯅꯨꯄꯥꯗꯨꯗꯤ ꯆꯪꯂꯛꯇꯅ ꯃꯣꯏꯅ ꯂꯥꯛꯏꯕ ꯂꯝꯕꯤꯗꯨꯗ ꯍꯟꯈꯤꯔꯝꯃꯤ. ꯍꯩꯅꯤꯡ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯣꯡꯗꯨꯅ ꯍꯦꯛ ꯆꯪꯉꯛꯏ. ꯃꯨꯈꯤꯅ ꯍꯥꯏ ꯇꯣꯝꯕꯤ, ꯅꯆꯦꯁꯨ ꯌꯦꯡꯉꯨꯅꯍꯦ, ꯏꯔꯤ ꯍꯦꯛ ꯂꯤꯈꯩ ꯃꯣꯟꯗꯥ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕ. ꯑꯁꯤꯕꯨ ꯍꯧꯖꯤꯛ ꯃꯥ ꯊꯤꯜꯂꯛꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯃꯥꯒ ꯅꯨꯡꯁꯤꯅꯩ ꯖꯥꯠꯂꯅꯦ? ꯍꯪꯁꯦ ꯏꯆꯦꯗ. ꯍꯩꯅꯤꯡ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯥꯏ ꯍꯩꯅꯤꯡ, ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣꯅꯦꯍꯦ? ꯇꯣꯝꯕꯤꯅ ꯑꯃꯨꯛ ꯏꯆꯦ ꯍꯩꯅꯤꯡ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯣ? ꯍꯩꯅꯤꯡꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯇꯣꯞ ꯑꯣꯏꯔꯤ, ꯈꯔ ꯂꯩꯔꯒ ꯅꯇꯩ ꯑꯣꯏꯗꯣꯏꯕ. ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ. ꯍꯣꯡꯗꯣꯏ ꯑꯣꯏꯔꯗꯤ ꯈꯔ ꯊꯨꯅ ꯍꯣꯡꯈ꯭ꯔꯣ. ꯁꯨꯝ ꯂꯤꯔ ꯂꯩꯔꯒ ꯆꯦꯡ ꯇꯤꯡꯅꯕꯅꯤ. ꯃꯨꯈꯤ ꯃꯆꯥꯗ ꯆꯤꯔꯣꯜ ꯇꯧꯕꯒꯨꯝꯅ ꯍꯥꯏ ꯏꯕꯦꯝꯃ, ꯈꯔ ꯑꯃꯨꯛ ꯂꯩꯇ꯭ꯔꯁꯨ ꯆꯦꯜꯍꯧꯔꯣꯗꯅ, ꯃꯥꯁꯨ ꯐꯅ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ. ꯍꯩꯅꯤꯡꯅ ꯅꯣꯏ ꯑꯅꯤꯗꯨꯝ ꯆꯠꯈ꯭ꯔꯣ, ꯏꯅꯧꯔꯁꯨ ꯑꯩ ꯉꯥꯛꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯨꯈꯤ ꯍꯩꯅꯤꯡꯒꯤ ꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯨꯈꯤꯅ
ꯏꯕꯨꯡꯉꯣꯗꯨꯕꯨ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯔꯤꯕ ꯂꯩꯐꯝꯅ ꯀꯥꯏꯋꯥꯏꯗꯒꯤꯅꯣ ꯃꯤꯡꯕꯨꯗꯤ ꯌꯥꯏꯐꯔꯦꯜ ꯀꯧꯕꯅꯤ ꯃꯌꯨꯝꯕꯨꯗꯤ ꯂꯥꯞꯇꯤꯌꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗꯩꯅꯤ ꯇꯣꯝꯕꯤꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯥꯞꯅ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯃꯨꯈꯤꯅ ꯇꯟꯖꯥ ꯆꯥꯔꯤꯉꯩꯗꯅꯦ ꯍꯦꯛꯇ ꯆꯦꯟꯈꯣ ꯏꯃꯥꯒꯤ ꯋꯥꯗꯤ ꯅꯪꯒꯤ ꯏꯃꯥꯅ ꯀꯩꯁꯨ ꯋꯥꯠꯍꯜꯂꯣꯏ ꯂꯣꯏꯅ ꯁꯨꯅꯕ ꯍꯥꯞꯇꯣꯏꯅꯤ ꯏꯃꯥꯗꯤ ꯀꯥꯏꯗꯩ ꯁꯦꯜꯅꯣ ꯍꯥꯏꯁꯦ ꯇꯣꯝꯕꯤꯅ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯏꯔꯥꯏ ꯍꯦꯛ ꯂꯥꯏꯅ ꯂꯧ ꯑꯃ ꯀꯣꯛ ꯍꯦꯛ ꯌꯣꯟꯊꯣꯛꯑꯒ ꯂꯣꯏꯔꯗꯨꯕꯨ ꯏꯆꯦꯅ ꯄꯥꯝꯖꯕ ꯂꯣꯏ ꯄꯨꯕ ꯀꯣꯟꯅꯅꯤ ꯃꯨꯈꯤꯅ ꯅꯪꯅ ꯑꯗꯨꯏ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦꯀꯣ ꯐꯧꯁꯨ ꯄꯥꯔꯤꯗ ꯂꯩ ꯇꯥꯏꯊꯣꯛꯑꯒ ꯂꯣꯏꯔꯦ ꯏꯆꯥꯒꯤꯗꯤ ꯁꯅꯥꯁꯨ ꯂꯩꯔꯦ ꯋꯥꯠꯇ꯭ꯔꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯇꯥ ꯃꯥꯂꯪꯕꯗꯣ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯈ꯭ꯔꯣꯔꯥ ꯌꯥꯏꯅꯤ ꯌꯥꯏꯅꯤ ꯀꯣꯛ ꯍꯦꯛ ꯆꯥꯔ ꯂꯣꯏꯔꯦ ꯀꯧꯈ꯭ꯔꯣ ꯏꯆꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤꯅ ꯍꯥꯏꯔꯨꯁꯤꯔꯣ ꯍꯥꯏꯔꯨꯔꯁꯤ ꯑꯗꯨꯏꯗꯤ ꯂꯨꯖꯧꯀꯣ ꯍꯌꯦꯡꯗꯤ ꯇꯥꯅꯤꯡꯗꯦꯍꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯁꯤꯗꯅ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅꯤꯡꯅ ꯑꯩꯗꯤ ꯊꯣꯡꯅꯤꯡꯗꯦ ꯇꯣꯝꯕꯤ ꯅꯪ ꯊꯣꯡꯉꯨꯔꯣ ꯍꯣꯏ ꯊꯣꯡꯕꯤꯒꯦ ꯑꯣꯏꯗ ꯄꯥꯗꯕꯗꯤꯅꯦ ꯉꯥꯡꯕꯤꯔꯛꯀꯅꯨ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯅꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯍꯩꯅꯤꯡ ꯌꯥꯏꯐꯔꯦꯜꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯀꯧꯊꯣꯛꯄꯁꯨ ꯍꯦꯛ ꯉꯝꯗ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯍꯩꯅꯤꯡꯅ ꯇꯣꯝꯕꯤ ꯆꯠꯂꯁꯤꯔ ꯌꯨꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯔꯦ ꯏꯆꯦ ꯁꯨꯛ ꯂꯥꯞꯅ ꯂꯥꯛꯑꯒ ꯍꯜꯂꯗꯤ ꯑꯔꯦꯝꯕ ꯇꯥꯗ꯭ꯔꯣ ꯉꯥꯛꯇꯪ ꯉꯥꯏꯁꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦꯕ ꯉꯥꯏꯍꯥꯛ ꯌꯥꯏꯐꯔꯦꯜꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯦꯞꯄꯤ ꯌꯥꯏꯐꯔꯦꯜ ꯊꯣꯛꯂꯛꯇ꯭ꯔꯕꯗ ꯏꯆꯦ ꯑꯩ ꯍꯦꯛꯇ ꯆꯪꯉꯨꯔꯒꯦ ꯆꯪꯉꯨꯅꯨ ꯇꯣꯝꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯏꯆꯦ ꯑꯩ ꯀꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯃꯤ ꯀꯩꯁꯨ ꯆꯩꯔꯛꯑꯣꯏꯌꯦ ꯆꯩꯕꯕꯨꯗꯤ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯅꯣ ꯆꯩꯔꯛꯑꯣꯏꯌꯦ ꯂꯩꯁꯥꯕꯤꯅꯤꯅ ꯃꯣꯏ ꯏꯃꯥ ꯂꯩꯔꯝꯂꯗꯤ ꯆꯣꯞꯄꯣꯏꯗ꯭ꯔꯣ ꯇꯣꯝꯕꯤ ꯀꯣꯟꯊꯣꯡꯗ ꯆꯦꯞꯊꯗꯨꯅ ꯌꯦꯡꯉꯤ ꯌꯥꯏꯐꯔꯦꯜꯅ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯗꯨ ꯎꯔꯗꯨꯅ ꯇꯣꯝꯕꯤꯅ ꯏꯆꯦ ꯑꯥꯗꯩ ꯅꯨꯄꯥꯁꯤꯔꯣ ꯏꯇꯩ ꯌꯥꯏꯐꯔꯦꯜ ꯍꯥꯏꯕꯗꯣ ꯃꯥꯅꯦ ꯇꯣꯝꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯇꯥ ꯌꯥꯏꯐꯔꯦꯜ ꯇꯥꯕ꯭ꯔꯣ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯏ ꯌꯥꯏꯐꯔꯦꯜ ꯃꯥꯕꯨ ꯀꯧꯕ ꯇꯥꯕꯗꯨꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯀꯅꯥ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯇꯣꯝꯕꯤꯅ ꯐꯠ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥ ꯌꯥꯏꯐꯔꯦꯜ ꯑꯩ ꯏꯆꯦ ꯍꯩꯅꯤꯡꯒꯤ ꯃꯅꯥꯎꯄꯤꯅꯤ ꯍꯩꯃ ꯑꯗꯨꯗꯤ ꯇꯣꯝꯕꯤ ꯃꯥꯅꯦ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯏꯐꯔꯦꯜꯅ ꯀꯅꯥꯒ ꯂꯥꯛꯏꯅꯣ ꯅꯪꯕꯣ ꯀꯩ ꯍꯥꯏꯅꯤꯡꯒꯦꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯏꯇꯩ ꯍꯧꯅꯦ ꯏꯇꯩꯒ ꯀꯧꯔꯛꯄꯁꯤꯗꯤ ꯊꯨꯛ ꯂꯥꯎꯋꯤꯍꯦ ꯅꯆꯦ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤꯗ ꯏꯅꯦꯗꯨ ꯂꯩꯕ꯭ꯔꯥ ꯏꯇꯩ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯂꯤ ꯅꯨꯡꯇꯤꯒꯤ ꯂꯩꯇꯤꯌꯦ ꯏꯆꯦꯒ ꯂꯥꯛꯏꯅꯤ ꯏꯅꯦ ꯂꯩꯔꯝꯒꯗ꯭ꯔꯅ ꯆꯪꯉꯛꯄ ꯏꯀꯥꯏꯕꯒꯤ ꯀꯣꯟꯊꯣꯡꯗꯅꯦ ꯎꯇꯨꯕꯤ ꯁꯥꯗꯨꯅ ꯂꯩꯍꯧꯕꯅꯤ ꯑꯩ ꯏꯆꯦ ꯀꯧꯔꯨꯈꯤꯒꯦ ꯏꯇꯩ ꯌꯥꯗꯦ ꯅꯪ ꯁꯨꯃꯥꯡꯗ ꯐꯝꯂꯝꯃꯨ ꯑꯩ ꯀꯧꯔꯛꯀꯦꯕ ꯌꯥꯏꯐꯔꯦꯜ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯍꯣ ꯅꯨꯡꯁꯤꯕꯤ ꯍꯣ ꯑꯩꯒꯤ ꯍꯩꯅꯤꯡ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯁꯤꯗꯧꯔꯦ ꯆꯪꯁꯤꯜꯂꯣ ꯏꯃꯥ ꯂꯩꯍꯧꯗꯤꯌꯦ ꯃꯄꯥꯟꯗꯒ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦꯅꯦ ꯑꯩꯅ ꯀꯣꯟꯊꯣꯡꯗ ꯆꯥꯔꯒ ꯂꯩꯔꯝꯂꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯔꯣ ꯍꯥꯏꯁꯦ ꯄꯥꯈꯠꯂꯣꯏꯗ꯭ꯔꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯅꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜꯅ ꯇꯣꯝꯕꯤꯒꯤ ꯃꯆꯦ ꯍꯩꯅꯤꯡꯒ ꯆꯪꯃꯤꯟꯅꯔꯛꯏ ꯇꯣꯝꯕꯤꯅ ꯏꯆꯦ ꯍꯥꯏꯔꯨꯗꯅ ꯏꯇꯩꯗ ꯀꯩꯅꯣ ꯍꯥꯏꯅꯩꯁꯤꯕꯣ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯍꯜꯂꯨꯗꯅ ꯇꯣꯝꯕꯤ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯗ ꯏꯪꯒꯤꯠ ꯇꯧꯖꯩ ꯇꯣꯝꯕꯤꯅ ꯑꯗꯨ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯗꯤ ꯍꯥꯏꯖꯧ ꯀꯩꯅꯣ ꯏꯇꯩ ꯃꯁꯥꯗ ꯍꯥꯏꯔꯛꯑꯣ ꯃꯤꯍꯩꯅꯤ ꯀꯩꯅꯣꯕ ꯉꯁꯤꯁꯦ ꯏꯃꯥꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯗꯨꯅ ꯇꯥ ꯌꯥꯏꯐꯔꯦꯜꯕꯨ ꯀꯧꯕ ꯂꯥꯛꯄꯅꯤ ꯌꯥꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯆꯠꯂꯁꯦ ꯍꯥꯏꯔꯣ ꯑꯗꯨꯏꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯗꯣ ꯏꯃꯥꯒꯤ ꯃꯥꯡꯗꯗꯤ ꯈꯤꯇꯪꯗꯤ ꯏꯀꯥꯏꯍꯦ ꯏꯀꯥꯏꯒꯅꯨ ꯏꯇꯩ ꯈꯔ ꯂꯩꯔꯒꯗꯤ ꯏꯅꯦꯝꯕ ꯀꯧꯗꯣꯏꯗꯨꯗꯤ ꯇꯥ ꯌꯥꯏꯐꯔꯦꯜ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯁꯥꯏꯗꯩ ꯀꯣꯟꯊꯣꯡꯗ ꯇꯥ ꯌꯥꯏꯐꯔꯦꯜ ꯊꯣꯛꯂꯛꯄ ꯉꯥꯏꯕꯗ ꯀꯨꯏꯅꯁꯨ ꯂꯦꯞꯄꯨꯔꯦ ꯐꯔꯦꯅꯦ ꯄꯪꯂꯗꯤ ꯈꯔ ꯋꯥꯖ ꯇꯥꯕ ꯀꯣꯛ ꯆꯪꯉꯁꯨ ꯌꯥꯕꯗꯣ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯇꯣꯝꯕꯤ ꯀꯨꯏꯔꯣꯏ ꯉꯥꯛ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯏꯇꯩ ꯌꯥꯏꯐꯔꯦꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯌꯥꯏꯐꯔꯦꯜꯅ ꯇꯣꯝꯕꯤ ꯍꯩꯅꯤꯡ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜ ꯍꯩꯅꯤꯡ ꯇꯣꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯍꯩꯅꯤꯡꯅ ꯇꯥ ꯌꯥꯏꯐꯔꯦꯜ ꯀꯣꯟꯊꯣꯡ ꯌꯧꯔꯦ ꯆꯪꯂꯁꯤ ꯌꯥꯏꯐꯔꯦꯜ ꯏꯀꯥꯏꯅ ꯅꯣꯟꯊꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠꯁꯨ ꯇꯧꯏ ꯇꯣꯝꯕꯤꯅ ꯏꯇꯩ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯇꯩꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯍꯩꯅꯤꯡꯅ
ꯏꯃꯥ ꯏꯃꯥ ꯃꯨꯈꯤ ꯍꯩꯅꯤꯡꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯌꯥꯏꯐꯔꯦꯜꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ ꯍꯩꯅꯤꯡꯅ ꯇꯣꯝꯕꯤ ꯇꯥ ꯌꯥꯏꯐꯔꯦꯜꯁꯦ ꯃꯇꯣꯝꯗ ꯐꯝꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯪꯒ ꯐꯝꯃꯤꯟꯅꯔꯝꯃꯣ ꯑꯩ ꯆꯥꯛ ꯊꯣꯡꯒꯠꯂꯨꯔꯒꯦ ꯇꯣꯝꯕꯤꯅ ꯑꯩ ꯑꯗꯨꯝ ꯊꯣꯡꯕꯤꯒꯦꯗ ꯁꯤꯗ ꯐꯝꯃ ꯂꯥꯛꯑꯣ ꯏꯇꯩ ꯏꯆꯦꯁꯦ ꯊꯕꯛ ꯐꯕ ꯆꯥꯔꯤꯁꯦ ꯅꯣꯡꯃꯗ ꯆꯥꯛ ꯊꯣꯡꯗꯕ ꯃꯥꯅ ꯇꯧꯅꯤ ꯈꯪꯉꯦꯕ ꯑꯩꯁꯨ ꯍꯥꯏꯗꯣꯛꯂꯛꯄꯗ ꯆꯥꯅꯩ ꯃꯨꯈꯤꯅ ꯏꯕꯨꯡꯉꯣ ꯌꯥꯏꯐꯔꯦꯜ ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ ꯃꯤꯡꯒ ꯁꯛꯀ ꯆꯞ ꯍꯦꯛ ꯆꯥꯅꯩ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯏꯃꯥ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥꯒ ꯑꯩꯒꯗ ꯂꯩꯌꯦ ꯍꯣꯏꯗ ꯃꯤꯑꯣꯏ ꯃꯄꯣꯛ ꯍꯥꯏꯁꯤꯗꯤ ꯑꯁꯤꯕ ꯃꯆꯥꯅꯤ ꯑꯍꯜ ꯑꯀꯣꯟꯒꯤ ꯋꯥꯇꯅꯤ ꯏꯆꯥꯕꯨ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦꯅꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯄꯗꯤ ꯍꯦꯛ ꯉꯝꯖꯗ ꯌꯥꯏꯐꯔꯦꯜ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯈꯨꯠꯄꯤ ꯑꯅꯤꯗꯨ ꯅꯣꯏꯗꯨꯅ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯑꯐꯪ ꯑꯐꯪꯕ ꯊꯕꯛꯁꯨ ꯏꯃꯥ ꯃꯨꯈꯤ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕꯅꯤ ꯌꯥꯏꯐꯔꯦꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯏꯪꯖ ꯇꯞꯆꯕ ꯌꯥꯝꯅ ꯂꯦꯝꯕ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯅ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯌꯥꯏꯐꯔꯦꯜꯗ ꯐꯩ ꯏꯆꯥꯁꯤꯗꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯜꯅ ꯍꯤꯡꯕ ꯉꯝꯖꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯊꯣꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯃꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯗꯤ ꯏꯃꯥꯗꯤ ꯄꯥꯝꯖꯗꯦꯗꯣ ꯍꯣꯏ ꯏꯃꯥ ꯆꯨꯝꯅ ꯀꯅꯥꯗꯁꯨ ꯀꯥꯏꯗꯅ ꯂꯥꯟꯗꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯩꯅꯤꯡꯒ ꯇꯣꯝꯕꯤꯒꯁꯨ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯋꯥꯔꯤꯗꯤ ꯃꯨꯈꯤꯒ ꯑꯣꯏꯅ ꯇꯧꯔꯤ ꯍꯩꯅꯤꯡ ꯌꯥꯏꯐꯔꯦꯜꯗꯣ ꯆꯥꯛ ꯂꯥꯝꯂꯅꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯊꯣꯡꯖꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯏꯃꯥ ꯇꯥ ꯌꯥꯏꯐꯔꯦꯜ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤꯔꯥ ꯏꯕꯨꯡꯉꯣ ꯌꯥꯏꯐꯔꯦꯜ ꯂꯥꯛꯑꯣ ꯏꯆꯥꯁꯤ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯆꯥꯔꯨꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯤ ꯍꯩꯅꯤꯡꯅ ꯇꯥ ꯌꯥꯏꯐꯔꯦꯜ ꯁꯤꯗ ꯐꯝꯃꯨ ꯌꯥꯏꯐꯔꯦꯜꯅ ꯍꯥꯏꯗꯨꯅ ꯐꯤꯗꯥꯗꯨꯗ ꯐꯝꯃꯤ ꯇꯣꯝꯕꯤꯅ ꯏꯁ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯍꯥꯏꯗꯨꯅ ꯃꯇꯩꯒ ꯃꯆꯦꯒꯗ ꯂꯛꯅꯖꯩ ꯆꯣꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯅ ꯅꯣꯟꯊꯩ ꯌꯥꯏꯐꯔꯦꯜ ꯍꯩꯅꯤꯡꯅ ꯏꯀꯥꯏꯅ ꯂꯨꯞꯊꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯆꯥꯔꯣ ꯏꯆꯥꯁꯤꯗꯤ ꯅꯌꯨꯝꯅꯤ ꯍꯪꯒꯣꯏꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜꯒꯤ ꯆꯥꯛꯂꯨꯛꯇ ꯉꯥ ꯃꯇꯣꯡꯁꯤꯡꯗꯣ ꯊꯥꯡꯗꯕꯤ ꯏꯃꯥ ꯌꯥꯔꯅꯤꯌꯦ ꯇꯣꯝꯕꯤꯅ ꯌꯥꯕꯒ ꯌꯥꯔꯣꯏ ꯏꯇꯩ ꯏꯆꯦꯅ ꯊꯤꯔꯤꯕ ꯆꯥꯛꯇꯣ ꯂꯣꯏ ꯆꯥꯗꯕ ꯌꯥꯔꯣꯏꯀꯣ ꯌꯥꯏꯐꯔꯦꯜ ꯏꯀꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯟꯅ ꯁꯨꯃꯥꯡꯗ ꯐꯝꯃꯤꯟꯅꯔꯤ ꯇꯣꯝꯕꯤꯅ ꯍꯩꯀ꯭ꯔꯨ ꯈꯔ ꯊꯨꯝ ꯃꯣꯔꯣꯛ ꯇꯧꯗꯨꯅ ꯌꯥꯏꯐꯔꯦꯜꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ ꯏꯇꯩ ꯁꯤ ꯍꯩ ꯆꯥꯁꯤ ꯌꯥꯏꯐꯔꯦꯜ ꯇꯣꯝꯕꯤꯒ ꯍꯩꯀ꯭ꯔꯨꯗꯣ ꯆꯥꯃꯤꯟꯅꯩ ꯌꯥꯏꯐꯔꯦꯜꯅ ꯍꯩꯅꯤꯡꯗꯤ ꯆꯥꯗꯕꯗꯨꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯦ ꯃꯨꯈꯤ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯨꯈꯤ ꯇꯥꯟ ꯆꯥꯅ ꯍꯧꯒꯠꯈꯤ ꯌꯥꯏꯐꯔꯦꯜ ꯁꯥꯎꯔꯞꯅ ꯍꯩꯅꯤꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯩ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯁꯦ ꯆꯥꯒꯦꯁꯦ ꯑꯗꯨꯏꯕꯨ ꯍꯥꯏꯗꯨꯅ ꯍꯩꯗꯣ ꯃꯥꯁꯨ ꯆꯥꯏ ꯌꯥꯏꯐꯔꯦꯜ ꯁꯥꯎꯅꯤꯡꯕꯗꯤ ꯐꯠꯇꯦ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯗꯦ ꯍꯩꯅꯤꯡꯅ ꯃꯣꯔꯣꯛ ꯈꯤꯇꯪ ꯌꯥꯝꯅ ꯆꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯁꯥꯎꯅꯤꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯀꯩꯒꯤꯅꯣ ꯍꯩꯀ꯭ꯔꯨꯗꯨꯃꯗ ꯃꯣꯔꯣꯛ ꯑꯗꯨ ꯌꯥꯝ ꯂꯨꯞꯄꯤꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯍꯝ ꯍꯥꯏꯗꯨꯅ ꯈꯧꯗꯦꯝꯂꯛꯏ ꯇꯣꯝꯕꯤꯅ ꯋꯥꯗꯤ ꯍꯥꯏꯗꯣꯛꯇ ꯊꯃꯣꯏꯗ ꯈꯜꯂꯤ ꯏꯁ ꯏꯇꯩꯁꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯤ ꯑꯣꯔꯣ ꯇꯥꯈꯩ ꯃꯣꯔꯣꯛ ꯆꯥꯏꯁꯤꯗꯤ ꯇꯣꯝꯕꯤ ꯃꯣꯔꯣꯛꯇ ꯌꯥꯝꯃꯜꯂꯤꯒ ꯍꯥꯏꯗꯦ ꯃꯣꯏꯒꯤꯁꯤꯅ ꯆꯥꯔꯗꯤ ꯄꯥꯈꯠꯄꯤꯒ ꯇꯧꯏ ꯇꯣꯝꯕꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯈꯟꯅ ꯍꯧꯒꯠꯈ꯭ꯔꯦ ꯌꯥꯏꯐꯔꯦꯜꯅ ꯍꯩꯅꯤꯡ ꯀꯩ ꯍꯥꯏꯒꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯌꯥꯏꯐꯔꯦꯜ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯟꯅ ꯍꯩꯅꯤꯡꯗ ꯀꯧꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯤ ꯀꯧꯔꯤꯕ ꯍꯥꯏꯕ ꯉꯝꯗꯕꯩꯅꯦ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯇꯥ ꯌꯥꯏꯐꯔꯦꯜ ꯍꯩꯁꯤ ꯑꯣꯛꯑꯕꯣ ꯆꯥꯗ꯭ꯔꯗꯤ ꯑꯣꯛꯂꯦ ꯑꯗꯣ ꯑꯩ ꯑꯁꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯂꯣ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ ꯏꯅꯥꯛꯇꯗꯤ ꯑꯗꯨꯝ ꯂꯩꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯆꯠꯍꯟꯅꯤꯡꯗ ꯌꯥꯏꯐꯔꯦꯜꯕꯨ ꯊꯤꯟꯗꯣꯛꯂꯝꯃꯤ ꯌꯥꯏꯐꯔꯦꯜ ꯍꯩꯅꯤꯡꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯁꯤꯕ ꯐꯥꯎꯅ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯣꯝꯕꯤꯗ ꯏꯇꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯃꯥꯗꯤ ꯇꯣꯝꯕꯤꯅ ꯏꯃꯥꯗꯤ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯌꯦ ꯐꯔꯦ ꯏꯃꯥꯗꯗꯤ ꯍꯥꯏꯗ꯭ꯔꯦ ꯏꯇꯩ ꯆꯠꯈ꯭ꯔꯦꯅ ꯍꯦꯛ ꯍꯥꯏꯔꯣ ꯅꯪꯅ ꯆꯠꯂꯒꯦꯀꯣ ꯏꯇꯩ ꯊꯤꯟꯗꯣꯛꯄꯤꯒꯦ ꯍꯩꯅꯤꯡ ꯌꯥꯏꯐꯔꯦꯜꯗ ꯇꯥ ꯌꯥꯏꯐꯔꯦꯜ ꯌꯨꯝꯐꯥꯎ ꯐꯖꯅ ꯆꯠꯂꯣ ꯂꯪꯐꯩ ꯑꯇꯣꯞꯄ ꯆꯠꯂꯨꯔꯅꯨꯀꯣ ꯍꯣꯏ ꯆꯠꯂꯨꯏ ꯌꯨꯝ ꯇꯥꯅ ꯑꯗꯨꯝ ꯆꯠꯇꯧꯔꯕꯅꯤ ꯁꯦ ꯆꯪꯉꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜ ꯌꯨꯝꯗ ꯍꯜꯂꯛꯏ ꯇꯣꯝꯕꯤ ꯌꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯆꯦꯕꯨ ꯉꯥꯏꯔꯝꯗ ꯍꯩꯅꯤꯡꯗ ꯌꯥꯏꯐꯔꯦꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ
ꯃꯤꯠꯌꯦꯡꯗꯒꯤ ꯃꯥꯡꯗ꯭ꯔꯤꯐꯥꯎ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ ꯌꯥꯏꯐꯔꯦꯜ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯎꯔꯦ ꯍꯩꯅꯤꯡꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯕꯗꯨ꯫ ꯌꯥꯏꯐꯔꯦꯜꯅ ꯆꯪꯉꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯀꯨꯝ ꯈꯨꯠꯁꯥꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯏꯐꯔꯦꯜ ꯂꯥꯛꯂꯦ꯫ ꯍꯩꯅꯤꯡ ꯑꯁꯨꯝꯅ ꯌꯥꯏꯐꯔꯦꯜꯅ ꯇꯧꯕꯁꯤꯗ ꯍꯔꯥꯎꯅ ꯅꯣꯛꯆꯗꯨꯅ ꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯃꯥꯂꯪꯕꯒꯤ ꯃꯃꯥꯗꯨ ꯀꯟꯅ ꯅꯥꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯥꯂꯪꯕ ꯇꯣꯝꯕꯤꯒꯤ ꯅꯥꯛꯇ ꯂꯦꯞꯂꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯂꯪꯕ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯣꯝꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯗꯤ ꯃꯥꯂꯪꯕꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯈꯤꯗꯕꯗꯨꯗ ꯃꯥꯁꯨ ꯄꯥꯛꯅ ꯊꯣꯛꯇ꯭ꯔꯦ꯫ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯩ ꯇꯣꯝꯕꯤꯅ ꯃꯥꯂꯪꯕꯕꯨ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯐꯔꯦꯜ ꯍꯩꯅꯤꯡ ꯈꯣꯏꯒꯤ ꯂꯝꯕꯤ ꯐꯥꯎꯅ ꯅꯨꯄꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯍꯩꯅꯤꯡꯗꯗꯤ ꯀꯧꯕꯤꯔꯝꯗ ꯈꯪꯍꯧꯗꯦ꯫ ꯍꯩꯅꯤꯡꯗꯣ ꯃꯪꯂꯥꯟꯗ ꯐꯥꯎ ꯃꯪꯂꯨꯗꯕ ꯃꯇꯧ ꯑꯃ ꯃꯤꯠꯃꯥꯡꯗ ꯎꯕꯗ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯤꯠꯇꯩ ꯄꯤ ꯏꯔꯥ ꯆꯦꯟꯊꯔꯛꯏ꯫ ꯍꯩꯅꯤꯡ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯀꯞꯄꯛꯏ꯫ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯗꯤ ꯆꯤꯟꯕꯥꯜꯅ ꯊꯠꯇꯨꯅ ꯊꯝꯕ ꯉꯝꯃꯤ꯫ ꯃꯤꯠꯀꯤ ꯄꯤꯗꯤ ꯊꯃꯣꯏꯅ ꯊꯤꯡꯕ ꯉꯝꯖꯗꯦ꯫ ꯋꯥꯔꯦ ꯉꯁꯤꯗꯤ ꯍꯩꯅꯤꯡ ꯃꯥꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯡꯗꯥꯡ ꯑꯁꯤꯃ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯦ ꯍꯩꯅꯤꯡꯗꯤ꯫ ꯌꯥꯏꯐꯔꯦꯜ ꯍꯩꯅꯤꯡꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯇꯧꯔꯝꯒꯗꯕ ꯃꯑꯣꯡ ꯈꯪꯖꯩ꯫ ꯑꯗꯨꯅ ꯃꯥꯁꯨ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯍꯥꯏꯖꯩ ꯆꯤꯟꯕꯥꯜꯗ ꯐꯣꯡꯗ꯭ꯔꯁꯨ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯩꯅꯤꯡ, ꯅꯪꯕꯨ ꯑꯩꯅ ꯎꯅ ꯎꯅ ꯀꯧꯗꯕꯗꯣ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯅꯪꯅꯗꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯠꯇꯦ꯫ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯖꯩ꯫ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯀꯞꯇꯅ ꯂꯦꯜꯂꯝꯃꯨ꯫ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯅꯤ ꯍꯌꯦꯡꯗꯤ ꯍꯥꯏꯅ ꯑꯆꯤꯛꯄ ꯊꯥꯕꯜꯗ ꯄꯥꯎꯗꯝꯖꯩ꯫ ꯁꯣꯝꯗꯁꯨ ꯍꯩꯅꯤꯡ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯌꯥꯏꯐꯔꯦꯜꯕꯨ ꯋꯥꯔꯧꯅ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯌꯥꯏꯐꯔꯦꯜ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯍꯩꯅꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯌꯥꯏꯐꯔꯦꯜ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯁꯨꯝ ꯂꯦꯞꯄꯤ꯫ ꯆꯪꯕꯗꯤ ꯍꯦꯛ ꯉꯝꯗ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯨꯈꯤꯅ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯌꯥꯏꯐꯔꯦꯜ ꯎ ꯃꯔꯨꯝꯗ ꯂꯣꯠꯆꯩ꯫ ꯃꯨꯈꯤ ꯊꯣꯛꯈꯤꯕꯗꯨꯗ ꯌꯥꯏꯐꯔꯦꯜ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ "ꯇꯣꯝꯕꯤ! ꯇꯣꯝꯕꯤ!" ꯇꯣꯝꯕꯤꯁꯨ ꯃꯇꯩꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯥꯏꯐꯔꯦꯜꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ "ꯏꯇꯩ ꯆꯪꯉꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯣ ꯍꯩꯅꯤꯡ? ꯇꯥꯕ꯭ꯔꯣ ꯍꯥꯏꯔꯒ? ꯍꯩꯅꯤꯡ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯋꯥꯗꯤ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ꯫ ꯄꯤꯔꯥꯡꯅꯗꯤ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯤꯁꯅꯥꯗꯨ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯂꯩꯕꯗꯨꯗ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯥꯗꯅꯕ ꯍꯣꯠꯅꯖꯩ꯫ "ꯏꯇꯩ ꯐꯝꯂꯝꯃꯨꯀꯣ" ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯅꯥꯛꯇ ꯐꯤꯗꯥ ꯑꯃ ꯊꯥꯗꯨꯅ ꯊꯅꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯝꯕꯤ꯫ ꯇꯣꯝꯕꯤꯗ ꯇꯞꯅ ꯈꯣꯟꯊꯥꯡꯅꯅ ꯆꯤꯔꯣꯜ ꯇꯧꯗꯨꯅ ꯇꯣꯝꯕꯤ, ꯅꯆꯦꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯈꯤꯕ꯭ꯔꯥ? "ꯆꯥꯗꯤꯌꯦ ꯂꯥꯝꯗꯦ" ꯍꯥꯏꯗꯨꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯊꯣꯛꯈꯤ꯫ ꯌꯥꯏꯐꯔꯦꯜ ꯊꯋꯥꯏꯁꯦ ꯑꯔꯣꯏꯕꯗ ꯅꯨꯡꯉꯥꯏꯇꯅ ꯊꯥꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯔꯛꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯍꯩꯅꯤꯡ ꯄꯥꯒꯤ ꯄꯥꯂꯣꯟꯅ ꯊꯠꯇꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯗꯣ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯁꯤꯟꯊꯔꯁꯅꯨ ꯍꯥꯏꯕꯒꯨꯝ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯌꯥꯏꯐꯔꯦꯜ ꯃꯥꯏꯊꯣꯡꯗꯣ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯗ ꯍꯩꯅꯤꯡꯅ ꯀꯞꯇꯨꯅ ꯈꯨꯠꯁꯥ ꯑꯅꯤ ꯈꯠꯅꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯍꯩꯅꯤꯡ, ꯀꯞꯀꯅꯨꯁꯤ꯫ ꯉꯔꯥꯡ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯨꯒꯤ ꯃꯤ ꯑꯃ ꯂꯩ꯫ ꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯐꯝꯗꯣ ꯇꯥꯛꯄꯤꯔꯨꯕꯅꯤ꯫ ꯂꯝꯕꯤꯗ ꯊꯦꯡꯅꯕꯗ ꯂꯝꯕꯤ ꯈꯪꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯛꯄꯤꯔꯨꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤꯗꯤ ꯁꯤ ꯀꯞꯂꯅꯣꯕ꯫ ꯍꯩꯅꯤꯡ ꯋꯥꯔꯝꯕ ꯄꯨꯝꯕꯗꯤ ꯈꯔ ꯁꯥꯐꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯗꯨꯅ ꯀꯩꯍꯧꯔꯨꯔꯒ ꯀꯞꯄ ꯑꯣꯏꯕꯅ ꯄꯤꯗꯨꯗꯤ ꯂꯦꯞꯇꯅ ꯆꯤꯟꯊꯔꯛꯏ꯫ "ꯁꯤ ꯀꯞꯀꯅꯨ ꯍꯥꯏꯔꯒ?" ꯌꯥꯏꯐꯔꯦꯜ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯉꯤ꯫ "ꯅꯪꯕꯨ ꯉꯔꯥꯡ ꯆꯥꯛ ꯆꯥꯕ꯭ꯔꯣ?" ꯍꯩꯅꯤꯡ ꯋꯥꯗꯤ ꯉꯥꯡꯗ ꯆꯥꯏ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯃꯉꯛꯇꯣ ꯅꯣꯝꯃꯤ꯫ "ꯑꯣꯏꯗꯕ ꯉꯥꯡꯅꯨꯗ ꯑꯩꯉꯣꯟꯗ." ꯍꯩꯅꯤꯡ ꯑꯁꯦꯡꯕ ꯃꯤꯠꯀꯤ ꯄꯤꯕꯨ ꯃꯤꯅꯝꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯅ ꯇꯥꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯗꯣꯛꯀꯦ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯛꯅꯔꯤꯅꯤ ꯌꯥꯏꯐꯔꯦꯜꯅ꯫ ꯀꯞꯇꯅ ꯀꯞꯄ ꯁꯥꯕ, ꯆꯥꯔꯒ ꯆꯥꯗꯕ ꯁꯥꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯗꯕ ꯆꯤꯔꯣꯜꯅꯤ꯫ ꯑꯗꯨꯕꯨ ꯍꯩꯅꯤꯡꯗꯤ ꯇꯧꯗꯦ꯫ ꯂꯥꯏꯕꯛ ꯐꯩ ꯍꯩꯅꯤꯡ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯏꯐꯔꯦꯜꯅ ꯁꯦꯡꯅ ꯈꯪꯕꯤ꯫ ꯊꯃꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯅꯔꯕ ꯇꯨꯡ ꯌꯥꯏꯐꯔꯦꯜꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯩꯅꯤꯡ ꯋꯥꯈꯜ ꯌꯥꯡꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯖꯩ꯫ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯁꯣꯝꯗꯗꯤ ꯌꯥꯏꯐꯔꯦꯜꯒꯤ ꯃꯃꯥ ꯆꯥꯎꯕꯤꯍꯜꯅ "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯒ ꯉꯁꯤꯗꯗꯤ ꯄꯨꯟꯅ ꯊꯕꯛ ꯆꯠꯇꯅ ꯂꯩꯔꯤꯉꯩꯁꯤꯗ
ꯋꯥꯝꯗ ꯇꯥꯟꯅꯁꯤꯗꯅ ꯀꯩ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯌꯨꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯈꯛ ꯇꯔꯛ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯂꯨꯍꯣꯡꯂꯁꯤꯅꯦ ꯅꯪꯕꯣ ꯆꯍꯤꯁꯨ ꯐꯅꯗꯤ ꯌꯥꯝꯂꯦ ꯇꯟꯖꯥ ꯃꯆꯥꯗ꯭ꯔꯤꯌꯦ ꯏꯃꯥ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯈꯤꯇꯪ ꯀꯥꯏꯕ ꯉꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯏꯐꯔꯦꯜ ꯆꯠꯀꯦ ꯇꯧꯏ ꯍꯥꯏ ꯇꯟꯖꯥꯒ ꯉꯥꯏꯔꯦꯀꯨꯝꯁꯤ ꯋꯥꯁꯦ ꯂꯩꯈꯥꯏ ꯇꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ ꯏꯍꯦ ꯋꯥ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯕ ꯏꯆꯥꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯍ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯌꯥꯏꯐꯔꯦꯜ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯍꯪꯆꯤꯠꯁꯤꯕꯨ ꯅꯨꯃꯤꯠꯁꯨ ꯐꯩ ꯑꯩꯕꯨ ꯍꯩꯅꯤꯡꯗꯣ ꯂꯧꯔꯨꯔꯁꯤꯔꯅꯦ ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯄꯤꯗ꯭ꯔꯤ ꯍꯟꯗꯛꯇꯤ ꯋꯥꯔꯧꯔꯝꯂꯅꯤ ꯑꯁꯤ ꯈꯟꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯏꯐꯔꯦꯜꯅ ꯏꯃꯥ ꯉꯁꯤꯗꯤ ꯑꯩ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥꯅ ꯌꯥꯏꯐꯔꯦꯜꯗꯨ ꯊꯣꯛꯂꯛꯏ ꯆꯥꯎꯕꯤꯍꯜꯁꯨ ꯚꯥꯞ ꯇꯥꯖꯩ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯁꯤꯟꯖꯩ ꯌꯥꯏꯐꯔꯦꯜ ꯁꯨꯝ ꯂꯥꯛꯄꯅ ꯍꯩꯅꯤꯡꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯛꯂꯦ ꯇꯣꯝꯕꯤ ꯀꯞꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯌꯥꯏꯐꯔꯦꯜꯅ ꯄꯥꯈꯠꯅ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯀꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯇꯣꯝꯕꯤ ꯋꯥꯃꯇ ꯉꯥꯡꯗ ꯃꯄꯤꯗꯨ ꯍꯦꯟꯅ ꯁꯤꯟꯊꯔꯛꯂꯝꯃꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯄꯥꯟꯒꯅꯣ ꯍꯥꯏꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯇꯣꯝꯕꯤꯒꯤꯗꯤ ꯃꯃꯥ ꯃꯆꯦ ꯑꯃꯠꯇꯅ ꯈꯪꯕꯤꯕ ꯅꯠꯇꯦ ꯋꯥꯔꯤ ꯂꯤꯐꯝ ꯂꯩꯖꯗꯦ ꯃꯥꯂꯪꯕꯅ ꯃꯅꯥꯛꯇ ꯂꯥꯛꯇꯕ ꯃꯥꯕꯨ ꯅꯣꯡꯃꯇ ꯊꯤꯔꯛꯇꯕꯁꯤꯗ ꯋꯥꯅ ꯂꯩꯖꯕꯅꯤ ꯇꯣꯝꯕꯤꯅ ꯏꯊꯩ ꯇꯥ ꯃꯥꯂꯪꯕꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯛꯂꯥꯛ ꯂꯥꯛꯄꯤꯗꯦ ꯉꯁꯤꯗꯤ ꯃꯪꯗ ꯃꯥꯕꯨ ꯎꯔꯝꯃꯤ ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯗꯨꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯅꯦ ꯌꯥꯏꯐꯔꯦꯜ ꯃꯣꯃꯣꯟ ꯇꯧꯅ ꯂꯥꯎ ꯏꯇꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯃꯥꯂꯪꯕ ꯃꯇꯝ ꯄꯨꯝꯕꯗ ꯇꯣꯝꯕꯤꯕꯨꯗꯤ ꯅꯤꯡꯁꯤꯡꯖꯩ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯥꯛꯇꯕꯅ ꯇꯣꯝꯕꯤꯅ ꯋꯥꯔꯧꯖꯕꯅꯤ ꯇꯣꯝꯕꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯣꯝꯕꯤ ꯋꯥꯃꯇ ꯉꯥꯡꯕ ꯍꯩꯖꯗ꯭ꯔꯤ ꯃꯤꯀꯨꯞꯁꯤꯅ ꯂꯥꯛꯄꯗ ꯀꯅꯥꯗꯁꯨ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯈꯪꯖꯔꯛꯄꯒꯤ ꯍꯧꯅꯁꯥ ꯆꯤꯟꯕꯥꯜꯅ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯤꯠꯀꯤ ꯄꯤ ꯈꯛꯇꯅꯤ ꯇꯣꯝꯕꯤ ꯃꯌꯨꯝꯂꯣꯝꯗ ꯀꯟꯅ ꯆꯦꯟꯈꯤ ꯌꯥꯏꯐꯔꯦꯜ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯨꯕꯅꯤ ꯀꯩ ꯍꯥꯏꯅꯈ꯭ꯔꯕꯅꯣꯗꯤ ꯈꯪꯗꯦ ꯇꯣꯝꯕꯤꯅ ꯌꯨꯝꯗ ꯆꯦꯟꯈꯤꯕꯗꯨꯗ マꯁꯨ ꯂꯥꯛꯏ ꯃꯥꯂꯪꯕ ꯉꯁꯤꯗꯤ ꯋꯥꯔꯧꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯃꯥꯒꯤ ꯇꯣꯝꯕꯤꯕꯨ ꯊꯤꯖꯔꯛꯏ ꯑꯃꯨꯛꯇꯁꯨ ꯇꯣꯝꯕꯤꯒꯤ ꯀꯣꯟꯊꯣꯡꯗ ꯂꯦꯞꯂꯛꯇ꯭ꯔꯤꯕ ꯃꯥꯂꯪꯕꯗꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊ ꯂꯩꯃꯥꯏ ꯃꯁꯛ ꯎꯗꯈꯩ ꯆꯦꯜꯂꯛꯏ ꯃꯥꯅꯤ ꯅꯨꯡꯁꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯅꯐꯝꯗ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯨꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯨꯕꯅꯤ ꯊꯃꯣꯏ ꯑꯅꯤꯁꯤ ꯐꯣꯡꯗꯣꯛꯅꯗ ꯅꯨꯡꯁꯤꯅꯔꯝꯂꯤ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯆꯦꯜꯂꯛꯄꯁꯨ ꯂꯦꯞꯇꯕꯅ ꯇꯣꯝꯕꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯏꯁꯤꯡ ꯁꯣꯛꯐꯝꯗꯨ ꯌꯧꯔꯛꯂꯤ ꯃꯥꯂꯪꯕꯅ ꯈꯨꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯃꯄꯨ ꯃꯥꯕꯨ ꯊꯃꯣꯏꯅꯨꯡꯗ ꯊꯧꯅꯤꯖꯩ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯇꯨꯁꯤꯜꯂꯤ ꯍꯧꯒꯠꯀꯦ ꯇꯧꯔꯤꯉꯩ ꯃꯥꯂꯪꯕꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯝꯕꯤꯕꯨ ꯁꯧꯒꯠꯄꯤ ꯈꯪꯍꯧꯗ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯅ ꯃꯥꯂꯪꯕꯒꯤ ꯄꯤꯔꯥꯡꯗꯣ ꯇꯣꯝꯕꯤꯒꯤ ꯈꯨꯠꯇꯨꯗ ꯇꯥꯔꯛꯏ ꯇꯣꯝꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯂꯪꯕꯗ ꯌꯦꯡꯗꯨꯅ ꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ ꯃꯥꯂꯪꯕꯅ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯇꯣꯝꯕꯤ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯇꯣꯝꯕꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗ ꯈꯨꯝꯖꯩ ꯋꯥꯔꯧꯏ ꯃꯁꯤꯗꯤꯕ ꯋꯥꯔꯧꯏ ꯍꯥꯏꯅꯣ ꯐꯠꯇꯦꯕ ꯁꯥꯎꯕꯅꯤ ꯈꯛ ꯍꯥꯏꯌꯨ ꯇꯣꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯥꯂꯪꯕ ꯇꯣꯝꯕꯤꯒꯤ ꯊꯃꯣꯏ ꯈꯪꯕꯅ ꯆꯤꯟꯕꯥꯒꯤ ꯋꯥꯍꯩ ꯗꯔꯀꯥꯔ ꯑꯣꯏꯈꯤꯗ꯭ꯔꯦ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯂꯩꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯂꯪꯕꯅ ꯇꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯌꯥꯏꯐꯔꯦꯜ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯂꯣꯏꯔꯝꯗꯥꯏ ꯈꯔꯗꯤ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯁꯦꯡꯈ꯭ꯔꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯍꯩꯅꯤꯡꯕ ꯄꯨꯔꯒꯦ ꯈꯟꯅ ꯀꯣꯟꯊꯣꯡꯗ ꯉꯥꯏꯔꯤ ꯍꯩꯅꯤꯡꯗꯤ ꯌꯥꯏꯐꯔꯦꯜ ꯂꯥꯛꯂꯤ ꯈꯪꯗꯕꯅ ꯄꯥꯛ ꯊꯣꯛꯂꯛꯇꯦ ꯌꯥꯏꯐꯔꯦꯜ ꯁꯥꯎꯅꯤꯡꯅ ꯃꯤ ꯃꯥꯂꯪꯕꯒ ꯇꯣꯝꯕꯤꯒꯗꯤ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯃꯤꯗꯤ ꯁꯤ ꯅꯨꯄꯤꯁꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯍꯩꯅꯤꯡꯅ ꯇꯥ ꯌꯥꯏꯐꯔꯦꯜ ꯀꯩꯅꯣ ꯌꯨꯝꯗꯒ ꯆꯪꯉꯛꯇꯦ ꯀꯩꯗꯧꯔꯤꯕ ꯁꯤꯗꯗꯤ ꯅꯍꯥꯟꯈꯩꯅ ꯀꯥꯏꯗ ꯃꯥꯡꯂꯨꯏꯕ ꯌꯥꯏꯐꯔꯦꯜ ꯇꯣꯝꯕꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯛꯊꯣꯛꯇꯦ ꯍꯩꯅꯤꯡꯅ ꯈꯪꯂꯗꯤ ꯌꯥꯔꯣꯏ ꯈꯪꯕꯒꯤ ꯑꯗꯨꯅ ꯌꯥꯏꯐꯔꯦꯜꯅ ꯍꯩꯅꯤꯡ ꯍꯣꯏꯒꯤ ꯅꯨꯡꯁꯤꯕꯤ ꯍꯩꯅꯤꯡ ꯉꯁꯤꯗꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯥꯡꯗꯨ ꯄꯥꯏꯁꯤꯜꯂꯤ ꯈꯣꯡꯅ ꯆꯦꯟꯗꯣꯏꯕ ꯌꯥꯏꯐꯔꯦꯜꯅ ꯈꯣꯡꯅ ꯆꯦꯟꯒꯗꯕ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯍꯥꯏꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯐꯔꯦꯜꯅ ꯍꯩꯅꯤꯡꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯅꯣꯡꯃꯗ ꯄꯨꯂꯞ ꯆꯦꯟꯈꯤꯔꯝꯃꯤ ꯃꯨꯈꯤꯅ ꯀꯩꯅꯣꯅꯦꯍꯦ ꯏꯆꯥꯁꯤꯡꯁꯤꯕꯣ
ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯥꯂꯪꯕ ꯈꯣꯏꯒꯤꯗꯤ ꯂꯥꯞꯅ ꯂꯩꯅꯕ ꯅꯠꯇꯕꯅ ꯃꯆꯥꯅꯨꯄꯤ ꯇꯣꯝꯕꯤꯗꯨ ꯃꯥꯂꯪꯕꯗ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯨꯈꯤ ꯅꯦꯅꯥꯗꯤ ꯇꯥꯖꯔꯤ ꯃꯐꯝ ꯆꯥꯅ ꯂꯩꯔꯦ ꯈꯪꯕꯒꯤ꯫ ꯅꯣꯡꯉꯥꯜꯂꯛꯑꯕ ꯃꯇꯝꯅꯤ꯫ ꯄꯥꯎ ꯏ ꯍꯟꯅꯗꯨꯅ ꯑꯍꯜ ꯃꯁꯦꯜ ꯌꯥꯅꯔꯤ꯫ ꯍꯩꯅꯤꯡ ꯑꯃꯗꯤ ꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯃꯇꯝ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯕꯤꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫